ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤ ꯀꯅꯥꯅꯁꯨ ꯂꯣꯏꯍꯟꯅꯤꯡꯗꯦ, ꯋꯥꯕꯒꯤ ꯃꯤꯀꯨꯞꯄꯨꯅ ꯀꯅꯥꯅꯁꯨ ꯂꯥꯛꯍꯟꯅꯤꯡꯗꯦ. ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯄꯤꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯁꯤꯕꯨ ꯑꯁꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯌꯥꯒꯗ꯭ꯔꯗꯣ? ꯃꯄꯨ ꯃꯥꯅ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯑꯃꯨꯛ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯤꯕ, ꯀꯔꯝꯕ ꯆꯩꯅꯥ ꯑꯃꯨꯛ ꯈꯪꯍꯟꯈꯤꯒꯦ ꯅꯤꯡꯕꯅꯣ ꯈꯪꯗꯦꯗ. ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯁꯤꯕ ꯍꯥꯏꯅ ꯋꯥꯀꯠꯆꯩ, ꯑꯗꯨꯕꯨꯅꯦ ꯃꯇꯝ ꯌꯧꯗ꯭ꯔꯤ. ꯃꯇꯝ ꯂꯥꯛꯈꯤꯅꯤꯅ ꯍꯦꯛ ꯄꯥꯎꯇꯥꯛꯄꯤ. ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅꯗꯤ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯒꯅꯤ? ꯌꯦꯡꯕ ꯇꯥꯕꯅꯤ, ꯌꯦꯡꯈꯤꯁꯤ. ꯊꯧꯕꯒꯤ ꯀꯥꯗꯅꯤ. ꯅꯨꯄꯥ ꯑꯃꯨꯕ ꯐꯤꯖꯣꯜꯅ ꯃꯁꯥ ꯄꯨꯝꯕ ꯂꯩꯇꯦꯡꯕ ꯑꯃꯒ ꯊꯧꯕꯒ ꯃꯥꯌꯣꯛꯅꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ. ꯑꯔꯣꯟꯕ ꯋꯥꯔꯤ ꯃꯥꯜꯂꯤ. ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯋꯥꯔꯤꯗꯣ ꯇꯞꯅ, ꯌꯥꯝꯅ ꯇꯞꯅ ꯁꯥꯟꯅꯩ. ꯀꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯝꯃꯤ. ꯀꯌꯥꯃꯨꯛ ꯍꯦꯛ ꯃꯝꯕꯅꯣ ꯍꯪꯂꯛꯑꯗꯤ ꯊꯧꯕ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯝꯍꯜꯂꯕ ꯃꯉꯥꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ, ꯃꯨꯁꯨꯛ ꯃꯨꯕ ꯊꯃꯣꯏ ꯑꯗꯨꯒꯨꯝ ꯍꯦꯛ ꯃꯝꯃꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯃꯛꯄ ꯌꯥꯎꯗꯕ ꯃꯉꯥꯜ ꯅꯥꯏꯔꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯄꯨ ꯃꯥꯜꯂꯤ. ꯑꯃꯨꯕ ꯐꯤꯖꯣꯜꯅ ꯃꯁꯥ ꯄꯨꯝꯕ ꯂꯩꯇꯦꯡꯂꯕꯁꯨ ꯃꯥꯗꯤ ꯅꯥꯏꯇꯣꯝ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯑꯃꯝꯕ ꯃꯔꯛꯇ ꯊꯧꯅꯥ ꯐꯅ ꯅꯣꯡꯁꯥꯒꯨꯝ ꯐꯜꯂꯗꯨꯅ ꯐꯝꯂꯤ. ꯃꯥꯏꯊꯣꯡ ꯑꯗꯨꯃꯗꯤ ꯃꯥꯛꯁ ꯑꯃꯨꯕ ꯑꯃꯅ ꯎꯞꯄꯅ ꯅꯨꯄꯥ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯒꯦ ꯐꯪꯗꯦ. ꯑꯗꯨꯕꯨ ꯃꯥꯛꯁ ꯑꯗꯨꯅ ꯀꯨꯞꯁꯤꯟꯗꯕ ꯃꯃꯤꯠ ꯑꯗꯨꯃꯁꯨ ꯇꯔꯪ ꯇꯔꯪ ꯉꯥꯜꯂꯤ. ꯌꯥꯝ ꯐꯖꯩ. ꯃꯁꯝ ꯑꯗꯨꯁꯨ ꯇꯅꯥꯟ ꯇꯅꯥꯟ ꯁꯤꯠ ꯅꯥꯟꯅ ꯅꯤꯡꯊꯤꯅ ꯃꯁꯛꯀ ꯆꯥꯟꯅꯅ ꯇꯥꯈꯠꯇꯨꯅ ꯇꯅꯥꯟ ꯇꯅꯥꯟ ꯊꯝꯃꯤ. ꯊꯧꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯤꯔꯥ, ꯅꯪꯅ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ. ꯍꯟꯗꯛꯃꯛꯇꯤ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ. ꯑꯩꯒꯤ ꯊꯥꯖꯕ ꯅꯪꯉꯣꯟꯗ ꯊꯝꯂꯕꯅꯤ. ꯃꯥꯅꯤ, ꯅꯨꯄꯥ ꯑꯗꯨ ꯀꯅꯥ ꯅꯠꯇꯦ, ꯃꯇꯝ ꯑꯃꯗ ꯁꯤꯜꯀꯤꯕꯨ ꯇꯥꯟꯅꯖꯈꯤꯕ ꯃꯩꯔꯥꯅꯤ. ꯅꯨꯄꯥꯗꯣ ꯃꯆꯤꯟꯅ ꯊꯣꯛꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯀꯣꯛꯇꯣ ꯑꯃꯨꯛꯇꯪ ꯅꯣꯝꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ. ꯃꯩꯔꯥ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯗꯦ. ꯌꯨꯝꯖꯥꯎ ꯑꯗꯨꯗꯒꯤ ꯒꯝ ꯒꯝ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯒ ꯑꯃꯨꯛꯇꯪ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯨꯝꯖꯥꯎꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯈꯠꯂꯛꯂꯝꯃꯤ. ꯎꯔꯦ ꯃꯥꯅ ꯎꯅꯤꯡꯂꯤꯕ ꯃꯥꯏꯊꯣꯡꯗꯣ. ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯕ ꯃꯥꯛꯁ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯂꯒ ꯀꯥꯈꯠꯇꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ. ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯁꯣꯝꯗ ꯁꯤꯜꯀꯤꯅꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯒꯦꯠ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯟꯗ ꯋꯥꯆꯦꯞ ꯃꯦꯁꯦꯖ ꯑꯃ ꯐꯠ ꯂꯥꯛꯈꯤ. ꯊꯧꯕꯅ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤ. ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ, ꯑꯩꯅ ꯄꯥꯏꯔꯤꯕꯅꯤꯅ. ꯁꯤꯜꯀꯤ ꯃꯆꯤꯟꯗꯨ ꯆꯤꯡꯂꯒ ꯌꯥꯝ ꯀꯥꯛꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ. ꯁꯣꯝꯗꯅ ꯌꯥꯏꯄꯨꯕꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯋꯥꯕꯗ ꯂꯣꯏꯔꯕꯅꯤ. ꯀꯣꯂꯦꯖ ꯆꯠꯄ, ꯂꯥꯏꯔꯤꯛ ꯇꯧꯕ, ꯊꯕꯛ ꯆꯠꯄ ꯃꯌꯥꯝꯗꯨ ꯄꯥꯅꯕꯗ ꯅꯠꯇ꯭ꯔꯦ. ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯐꯪꯅꯕ ꯀꯟꯅ ꯇꯥꯟꯅꯔꯤꯕꯅꯤꯅ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯌꯥꯏꯄꯨꯕꯅ ꯅꯨꯄꯤꯁꯤ ꯊꯦꯝ ꯊꯦꯝꯗꯨꯅ ꯂꯣꯏꯅꯕꯁꯤꯗ ꯍꯦꯟꯊꯣꯏꯁꯅꯥ ꯃꯥꯁꯨ ꯃꯁꯥꯗꯤ ꯈꯪꯖꯗ ꯌꯥꯏꯄꯨꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅꯕ ꯀꯤꯖꯕ ꯍꯦꯜꯂꯛꯂꯕꯅꯤ. ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯅꯨꯄꯥ ꯃꯥꯅꯁꯨ ꯈꯪꯕꯅ ꯃꯕꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯄꯣꯛꯆꯩ, ꯍꯦꯟꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤ. ꯉꯁꯤꯁꯨ ꯌꯥꯏꯄꯨꯕ ꯑꯣꯐꯤꯁꯇꯨꯗ ꯃꯥꯅ ꯐꯥꯏꯜꯁꯤꯡꯗꯨ ꯌꯦꯡꯂꯤ, ꯑꯗꯨꯒ ꯃꯥꯒ ꯃꯥꯌꯣꯛꯅꯅ ꯅꯨꯄꯤꯁꯤ ꯐꯝꯍꯜꯂꯒ ꯊꯕꯛ ꯇꯧꯍꯟꯗꯕꯤ ꯑꯦꯛꯖꯥꯝꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯍꯜꯂꯒ ꯉꯁꯥꯏꯗꯒꯤ ꯊꯝꯂꯤꯕꯅꯤ. ꯍꯦꯟꯊꯣꯏꯁꯅꯥ ꯄꯥꯔꯤꯅꯦꯟ ꯇꯧꯔꯤꯗꯨ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ. ꯂꯥꯏꯔꯤꯛꯇꯨꯗ ꯀꯥꯔꯇꯨꯟ ꯈꯔ ꯌꯦꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯌꯥꯏꯄꯨꯕ ꯅꯣꯡꯈꯠꯇꯨꯅ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯛꯄꯅꯤ. ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯄꯥꯏꯔꯝꯕ ꯄꯦꯟ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯇꯛ ꯂꯥꯎꯅ ꯊꯥꯏ. ꯑꯗꯨꯒ, ꯍꯦ, ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯀꯣ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯂꯥꯏꯔꯤꯛꯇꯨ ꯄꯥꯎ ꯍꯥꯏꯕꯅꯦ ꯕꯦꯝꯃ. ꯅꯪꯕꯨ ꯑꯦꯛꯖꯥꯝꯗꯨ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁꯀ ꯇꯧꯕꯗꯨ ꯄꯥꯝꯗ꯭ꯔꯥ ꯍꯥꯏꯕꯅꯦꯃꯤ. ꯍꯦꯟꯊꯣꯏꯁꯅꯥ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ, ꯇꯜꯂꯦ ꯑꯩ, ꯄꯥꯅꯤꯡꯗ꯭ꯔꯦꯕ ꯗꯥꯆꯣ. ꯍꯦ, ꯄꯥꯗꯕ ꯌꯥꯔꯣꯏ. ꯅꯪꯕꯨ ꯕꯥꯏꯑꯣꯗꯨ ꯐꯥꯎꯗꯤ ꯂꯣꯏꯅꯕ ꯑꯝꯇ ꯄꯥꯊꯣꯛꯁꯤ. ꯍꯣꯔꯦꯟꯅꯦ ꯑꯩꯒ ꯀꯦꯃꯤꯁꯇ꯭ꯔꯤꯔ ꯐꯤꯖꯤꯛꯁꯔ ꯑꯃꯃꯨꯛ ꯇꯧꯗꯣꯏꯅꯤ. ꯍꯦꯟꯊꯣꯏꯁꯅꯥ ꯀꯦꯁꯤꯟꯅꯗꯨꯅ ꯃꯉꯛꯇꯨ ꯇꯜꯂꯦ ꯍꯥꯏꯒꯨꯝ ꯅꯥꯒꯦꯠ ꯍꯥꯏꯔꯒ, ꯑꯩ ꯊꯕꯛ ꯃꯐꯝꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯍꯟ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯗꯥꯆꯣ. ꯁꯤ, ꯗꯥꯆꯧꯅ ꯀꯣꯏꯕꯁꯨ ꯄꯨꯕꯤꯗꯣꯏꯅꯤ, ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯄꯥꯝꯕ ꯑꯆꯥꯄꯣꯠꯁꯨ ꯗꯥꯆꯧ ꯑꯗꯨꯝ ꯂꯩꯒꯤꯕ. ꯄꯥꯊꯣꯛꯑꯁꯤ, ꯋꯤꯛ 2 ꯈꯛ ꯉꯥꯏꯁꯤꯜꯂꯦ ꯅꯪꯒꯤ ꯑꯦꯛꯖꯥꯝꯁꯦ ꯕꯦꯝꯃ. ꯍꯦꯟꯊꯣꯏꯁꯅꯥ ꯇꯜꯂꯤ ꯍꯥꯏꯒꯨꯝ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯍꯥꯏꯔꯛꯏ. ꯅꯨꯄꯥꯁꯤ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯑꯃꯨꯛꯁꯨ ꯊꯦꯝꯗꯨꯅ ꯄꯥꯍꯟꯅꯕ ꯇꯧꯔꯛꯏ.
ꯑꯕꯦꯝꯃꯁꯅꯥ ꯁꯤ ꯃꯔꯝꯃꯨꯛꯄꯅꯤ ꯅꯪꯕꯨ ꯁꯤ ꯈꯛꯅꯦꯕ ꯄꯥꯗꯣꯏꯁꯤ ꯌꯥꯏꯐꯗꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯪꯕꯗ ꯕꯥꯏꯑꯣꯂꯣꯖꯤꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯉꯁꯤ ꯔꯤꯚꯤꯖꯟ ꯇꯧꯗꯣꯏꯅꯤꯅ ꯍꯥꯏꯔꯛꯏꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯏꯐꯅꯅꯦ ꯃꯥꯔꯛ ꯍꯦꯟꯍꯟꯒꯨꯝꯁꯤꯀꯣ ꯄꯥꯔꯣꯁꯦ ꯉꯥꯛ ꯈꯪꯗ꯭ꯔꯁꯨ ꯍꯥꯏꯔꯛꯑꯣ ꯗꯥꯆꯧꯁꯦ ꯁꯤ ꯊꯕꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯆꯥꯄꯣꯠꯈꯩꯗꯣ ꯂꯩꯕꯤꯒꯦꯕ ꯍꯦꯟꯊꯣꯏꯁꯅꯥꯁꯨ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯊꯦꯝꯕꯤꯔꯛꯄꯗꯣ ꯍꯔꯥꯎꯖꯩ ꯑꯗꯨꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯂꯣꯏ ꯂꯩꯗꯧꯕ ꯀꯣ ꯍꯣꯔꯦꯟꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯣꯏ ꯅꯨꯄꯥꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯄꯥꯕꯨ ꯄꯥꯔꯗꯤ ꯍꯥꯏꯅ ꯍꯣꯏꯁꯦ ꯑꯕꯦꯝꯃꯅ ꯍꯥꯏꯕꯈꯩ ꯂꯣꯏ ꯂꯩꯒꯦ ꯍꯣꯔꯦꯟ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯔꯣꯏꯁꯦ ꯄꯣꯊꯥꯖꯔꯣ ꯌꯥꯔꯦꯀꯣ ꯕꯥꯏꯑꯣꯗꯣ ꯂꯣꯏꯗꯣꯔꯕꯅꯤ ꯑꯝꯇ ꯂꯣꯏꯁꯤꯜꯂꯛꯑꯣꯀꯣ ꯁꯅꯥ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯦꯟꯊꯣꯏꯁꯅꯥ ꯅꯣꯛꯃꯤ ꯑꯗꯨꯗꯤ ꯑꯩ ꯗꯥꯆꯧ ꯅꯪꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯣꯏꯅ ꯄꯥꯔꯨꯒꯦ ꯌꯥꯏꯄꯨꯕ ꯃꯥꯅ ꯄꯥꯅꯤꯡꯕ ꯃꯐꯝꯗ ꯄꯥꯖꯔꯁꯅꯨ ꯈꯜꯂꯗꯨꯅ ꯍꯣꯏ ꯍꯣꯏ ꯄꯥꯔꯨꯔꯣ ꯍꯦꯟꯊꯣꯏꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯌꯥꯏꯄꯨꯕ ꯅꯨꯄꯤꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯂꯒ ꯄꯥꯈꯠꯆꯗꯨꯅ ꯍꯩ ꯑꯕꯦꯝꯃ ꯇꯞꯅ ꯆꯠꯂꯨ ꯇꯨꯅꯤꯅꯦ ꯅꯪꯕꯣ ꯇꯥꯕꯤꯕ ꯅꯠꯇꯦ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯃꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯆꯦꯟꯈꯤꯕꯗꯣ ꯊꯥꯏꯅ ꯑꯉꯥꯡꯗꯨꯅ ꯃꯉꯣꯟꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯕ ꯑꯗꯨꯒꯨꯝ ꯃꯁꯥꯗ ꯐꯥꯎꯍꯜꯂꯕ ꯑꯗꯨꯗ ꯌꯥꯏꯄꯨꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯕꯦꯝꯃ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯦꯡꯅꯕꯤ ꯅꯪꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯒ ꯂꯣꯏꯅꯈꯤꯕꯤ ꯃꯥꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯥꯟꯅꯕꯅꯣ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯄꯥꯝꯃꯨꯕꯅꯣ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯊꯣꯡꯅꯥꯎ ꯑꯗꯨꯔꯣꯝꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ ꯃꯦꯟ ꯔꯣꯗ ꯑꯗꯨꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯔꯨꯝ ꯑꯃꯗꯒꯤ ꯇꯨꯃꯤꯟꯅ ꯀꯅꯥ ꯎꯈꯤꯅꯤ ꯄꯥꯈꯠꯅ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯌꯥꯏꯄꯨꯕꯒꯤ ꯀꯦꯕꯤꯟꯁꯤ ꯀꯥꯆꯤꯟ ꯏꯊꯪ ꯊꯪꯕ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯒꯤ ꯔꯨꯝ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯊꯕꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯕꯦꯛ ꯑꯦꯟꯇ꯭ꯔꯥꯟꯁꯇꯨ ꯏꯔꯥꯏ ꯂꯥꯏꯅ ꯎꯕꯅꯤ ꯅꯨꯄꯥꯗꯨ ꯎꯔꯕꯁꯨ ꯌꯥꯏꯄꯨꯕ ꯀꯩꯁꯨ ꯇꯧꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯥ ꯈꯪꯏ ꯅꯨꯄꯥꯗꯨ ꯊꯧꯕꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯌꯥꯏꯄꯨꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯊꯧꯕ ꯌꯥꯏꯄꯨꯕ ꯑꯩꯁꯦ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯐꯝꯗ ꯂꯃꯟ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯂꯤꯂꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯁꯨꯝ ꯇꯨꯃꯤꯟ ꯌꯦꯡꯈꯤꯒꯦ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯂꯦ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯨ ꯇꯦꯕꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯄꯤꯡꯛ ꯔꯣꯁ ꯑꯗꯨꯗ ꯇꯥꯔꯨꯔꯦ ꯃꯥꯅ ꯅꯍꯥꯟ ꯍꯦꯟꯊꯣꯏꯁꯅꯥꯒꯤꯅꯤ ꯍꯥꯏꯅ ꯂꯩꯈꯤꯕ ꯆꯕꯨꯟ ꯑꯗꯨꯗꯒꯤ ꯑꯃ ꯁꯠꯇꯨꯅ ꯊꯝꯍꯧꯕꯅꯤ ꯂꯩꯗꯨ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯄꯨꯕ ꯐꯣꯟꯗꯨ ꯂꯧꯈꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣꯜ ꯇꯧꯏ ꯀꯣꯜꯗꯨꯁꯨ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯁꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯐꯣꯟꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯜꯂꯣ ꯁꯥꯔ ꯐ꯭ꯔꯦꯁ ꯄꯤꯡꯛ ꯔꯣꯁ ꯕꯨꯀꯦ ꯐꯖꯕ ꯑꯃ ꯂꯩꯔꯛꯑꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯐꯅꯤ ꯁꯥꯔ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ ꯌꯥꯏꯄꯨꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯆꯥꯠꯖꯤꯄꯤꯇꯤꯒꯤ ꯇꯤꯞꯁꯦ ꯀꯥꯟꯅꯔꯦꯅꯦ ꯅꯣꯛꯃꯤ ꯃꯊꯧꯗ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯅꯨꯄꯥꯁꯤ ꯍꯦꯟꯊꯣꯏꯁꯅꯥ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗ ꯃꯊꯟꯇ ꯐꯝꯂꯒ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯀꯣꯛ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯏꯄꯨꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯃꯥ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕꯝ ꯈꯪꯗ꯭ꯔꯦ ꯑꯁ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯇꯜꯂꯦ ꯑꯋꯣꯏꯕ ꯐꯖꯅ ꯑꯣꯠꯂꯦ ꯗꯥꯆꯧ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯨꯅꯦ ꯍꯟꯗꯛ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯈꯠꯂꯛꯏ ꯄꯛꯇꯤ ꯄꯛꯇꯅ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤꯅꯕ ꯊꯕꯛ ꯇꯟꯖꯩꯗ ꯁꯤ ꯍꯥꯏꯗꯨꯅ ꯈꯗꯥꯡꯒꯗꯨ ꯃꯦꯠꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯌꯥꯏꯄꯨꯕ ꯑꯃꯗꯤ ꯍꯦꯟꯊꯣꯏꯁꯅꯥꯗꯨ ꯍꯜꯂꯛꯃꯤꯟꯅꯔꯦ ꯉꯁꯤꯗꯤ ꯑꯅꯤꯗꯨ ꯃꯇꯝ ꯍꯦꯛ ꯇꯥꯕꯒ ꯍꯦꯟꯊꯣꯏꯁꯅꯥꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯉꯪꯃꯟꯕꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯑꯕꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯍꯟꯗꯨꯅ ꯍꯦꯟꯊꯣꯏꯁꯅꯥ ꯃꯥꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯅꯨꯄꯥꯁꯤꯗ ꯂꯩꯍꯜꯂꯤ ꯑꯃꯁꯤꯁꯨ ꯅꯨꯄꯤꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯍꯥꯏꯔꯤꯡꯈꯩ ꯍꯦꯛ ꯂꯩ ꯉꯁꯤꯗꯤ ꯂꯣꯏꯔꯒ ꯑꯅꯤꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯃꯤꯟꯅꯩ ꯌꯥꯏꯄꯨꯕ ꯅꯨꯄꯤꯁꯤꯗ ꯇꯞꯅ ꯌꯥꯔꯗ꯭ꯔꯣ ꯕꯦꯝꯃ ꯀꯩꯀꯩ ꯄꯥꯝꯃꯤꯒꯦ ꯍꯥꯏꯍꯧꯔꯣ ꯂꯣꯏꯅ ꯍꯦꯟꯊꯣꯏꯁꯅꯥ ꯇꯞꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯃꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯌꯥꯔꯦ ꯁꯤꯈꯩꯅ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯀꯣꯏꯕ ꯄꯨꯕꯤꯗ ꯋꯥꯠꯂꯤꯀꯣ ꯗꯥꯆꯧꯅ ꯍꯣꯏ ꯄꯨꯕꯤꯅꯤ ꯋꯥꯈꯜꯗꯅ ꯑꯁꯨꯝꯅ ꯈꯟꯖꯩ ꯗꯦꯠ ꯆꯠꯄꯗ ꯐꯖꯕ ꯃꯐꯝ ꯄꯨꯕꯤꯗꯣꯏꯅꯤ
ꯇꯨꯃꯤꯟꯅ ꯆꯥꯟꯁ ꯂꯧꯕꯗꯤ ꯍꯩꯈ꯭ꯔꯕ ꯅꯨꯄꯥꯁꯤ ꯋꯥꯈꯜꯒꯥꯗꯨ ꯑꯔꯣꯏꯕꯤꯗꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯁꯤ꯫ ꯌꯨꯝꯗꯅꯤ ꯌꯥꯏꯄꯨꯕ ꯉꯁꯤꯗꯤ ꯔꯣꯅꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯛꯂꯗꯨꯅ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯀꯣꯜꯗꯨꯁꯨ ꯑꯗꯨꯃꯛ ꯁꯠ ꯄꯥꯏꯈꯠꯂꯦ꯫ ꯌꯥꯏꯄꯨꯕꯅ ꯍꯜꯂꯣꯒ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯥꯟ ꯔꯣꯅꯥꯜꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯊꯔꯦ꯫ ꯆꯟꯗꯥ ꯅꯪꯅ ꯑꯉꯥꯡꯗꯨ ꯊꯦꯝ ꯊꯦꯝꯗꯅ ꯂꯥꯡꯊꯛꯑꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯍꯥ? ꯀꯥꯏꯗꯩ ꯂꯥꯡꯅꯣ, ꯑꯩꯈꯣꯏ ꯍꯩꯖꯗꯦ ꯑꯗꯨꯝꯕꯒ꯫ ꯏꯃꯥꯏ, ꯑꯩꯉꯣꯟꯗ ꯋꯥꯒ ꯂꯣꯠꯇꯣꯏ ꯇꯧꯏꯅꯦ ꯃꯁꯦ꯫ ꯅꯪ ꯏꯕꯣ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅꯒ꯫ ꯔꯣꯅꯥꯜ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯀꯔꯤꯝꯇ ꯂꯣꯠꯄ ꯉꯝꯃꯣꯏꯀꯣ, ꯊꯥꯖꯧ ꯑꯩꯅ ꯍꯥꯏꯕ꯫ ꯄꯛꯇ꯭ꯔꯦ ꯌꯥꯔꯦ, ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯂꯗꯤ ꯅꯪ ꯈꯨꯏꯅꯤ ꯅꯨꯄꯥ꯫ ꯑꯩꯅꯒ ꯀꯩꯝꯇ ꯊꯤꯕ ꯐꯪꯂꯣꯏꯗꯕꯩ ꯇꯥꯏꯞꯇ ꯉꯝꯕꯨ ꯉꯝꯖꯒꯗ꯭ꯔꯣ ꯂꯣꯠꯄ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯩꯁꯤꯜꯂꯒ ꯔꯣꯅꯥꯜ ꯑꯅ ꯀꯧꯔꯛꯇꯧ ꯂꯩꯔꯕꯗꯨꯗ ꯅꯒꯨꯟ ꯈꯪꯉꯤꯕꯣ꯫ ꯑꯁ ꯆꯤꯡꯐꯥ ꯐꯥꯔꯦ ꯀꯥꯏꯌꯣ ꯑꯩꯅ ꯇꯧꯗꯧ ꯃꯑꯣꯡꯗꯣ ꯍꯥ? ꯐꯥꯕꯗ ꯅꯠꯇꯦ, ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩꯔꯕꯅꯦ ꯑꯩꯁꯦ ꯅꯪ ꯊꯦꯝꯖꯤꯟꯅꯕ ꯑꯦꯅꯤ ꯇꯥꯏꯝ, ꯈꯪꯉꯕ? ꯔꯣꯅꯥꯜ ꯑꯣꯟ ꯌꯣꯔ ꯁꯔꯚꯤꯁ ꯌꯥꯏꯄꯨꯕ 24/7꯫ ꯁꯦꯁ, ꯏꯄꯥ ꯅꯪ ꯂꯩꯔꯝꯕꯒꯤ ꯑꯩꯅꯦ ꯅꯨꯡꯉꯥꯏ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯁꯨ꯫ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯏꯄꯨꯕ ꯑꯩꯗꯤ ꯂꯣꯏꯔꯒꯨꯝꯕꯅꯤꯗ ꯔꯣꯅꯥꯜ꯫ ꯔꯣꯅꯥꯜꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯈꯔ ꯄꯣꯡꯂꯞꯀ ꯇꯧꯅ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯗꯧꯅꯤ꯫ ꯌꯥꯔꯦꯁꯦ, ꯉꯁꯤ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗ ꯀꯨꯏꯔꯦꯅ ꯇꯧꯔꯛꯏꯅꯤ꯫ ꯑꯩꯁꯨ ꯅꯪ ꯀꯣꯜꯒ ꯇꯧꯔꯛꯇꯦꯅ ꯅꯪ ꯑꯩꯒꯁꯤ ꯀꯥꯎꯈ꯭ꯔꯕꯁꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯕꯗ꯫ ꯀꯥꯎꯗꯦꯗ, ꯀꯃꯥꯏ ꯀꯥꯎꯗꯣꯏꯅꯣ? ꯍꯟꯗꯛ ꯊꯕꯛꯁꯨ ꯈꯔ ꯆꯤꯜꯂꯨꯔꯤ, ꯑꯗꯨꯒ ꯑꯉꯥꯡꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯅꯤ ꯑꯦꯛꯖꯥꯝꯒꯤ꯫ ꯊꯕꯛꯇꯤ ꯌꯥꯝ ꯊꯤꯅ ꯍꯩ ꯁꯅꯥꯁꯦ, ꯑꯗꯨꯒꯅꯦ ꯂꯥꯏꯔꯤꯛꯇꯤ ꯇꯧ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯍꯟꯗꯛ ꯐꯥꯔꯒ ꯑꯩꯅ ꯈꯔ ꯂꯥꯏꯔꯤꯛ ꯇꯧꯍꯜꯂꯤꯅꯤ꯫ ꯔꯣꯅꯥꯜꯗꯣ ꯇꯤꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯑꯦ꯫ ꯑꯁ ꯌꯥꯏꯄꯨꯕ ꯏꯕꯣ, ꯅꯪ ꯑꯃ ꯖꯥꯠ ꯉꯥꯛꯇ꯫ ꯀꯨꯝꯍꯩ ꯌꯦꯡꯕ ꯑꯩꯗꯤ ꯄꯨꯛꯂꯤ ꯄꯥꯏꯔꯦꯍꯦ꯫ ꯑꯣꯍꯣ, ꯑꯗꯨꯅ ꯑꯣꯏꯔꯝ ꯇꯥꯏ ꯅꯍꯥꯟꯒꯤ ꯁ꯭ꯇꯗꯤ ꯗꯦꯠꯇꯣ ꯍꯥ? ꯌꯥꯗꯗꯩꯅꯤ, ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯪꯅꯦ ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯈꯣ, ꯃꯥꯒꯤꯁꯨ ꯃꯑꯣꯡ ꯃꯇꯧꯈꯔ ꯈꯪꯗꯣꯛꯄ ꯑꯣꯏꯅ꯫ ꯑꯩꯁꯨ ꯑꯗꯨꯃꯛꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯍꯟꯗꯛꯁꯦ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯣꯏꯅꯩ, ꯑꯣꯏꯅꯔꯞꯀ ꯇꯧꯔꯒ ꯋꯥ ꯉꯥꯡꯉꯤ, ꯀꯦꯁꯨ ꯀꯦꯁꯤꯟꯅꯩ ꯃꯥ ꯑꯩꯉꯣꯟꯗ꯫ ꯔꯣꯅꯥꯜ, ꯑꯩ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯏ꯫ ꯁꯦꯁ, ꯃꯇꯝ ꯌꯧꯗꯣꯔꯦ ꯅꯪꯒꯤ ꯅꯨꯄꯥ꯫ ꯍꯟꯗꯛꯃꯨꯛꯇꯤꯅꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ, ꯁꯣꯏꯍꯟꯕꯒ ꯌꯥꯗꯦ꯫ ꯀꯣꯟꯅꯒꯤꯅ ꯀꯣꯟꯅ ꯊꯣꯛꯄ ꯃꯥꯏ ꯂꯥꯛꯆꯅꯤ꯫ ꯅꯪꯅ ꯌꯥꯝ ꯇꯥꯡꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯁꯣꯏꯍꯟꯗꯅꯕ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯌꯥꯏ꯫ ꯄꯥꯝꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯅꯦ ꯑꯩꯅ꯫ ꯍꯣꯏꯕ, ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤ꯫ ꯑꯗꯣ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ ꯔꯣꯅꯥꯜ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯁꯤꯗ ꯊꯧꯕꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯁꯣꯛꯂꯛꯑꯗꯤ ꯑꯩ ꯏꯁꯥ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯣꯏ꯫ ꯃꯥꯕꯨ ꯈꯨꯗꯛꯇ ꯍꯥꯠꯀꯦ ꯈꯜꯂꯛꯀꯅꯤ꯫ ꯃꯥꯅ ꯑꯕꯦꯝꯃ ꯁꯣꯛꯇꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕꯅ ꯐꯅꯤ꯫ ꯑꯩ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯈꯟꯕ ꯌꯥꯝ ꯀꯨꯏꯔꯕꯅꯤ꯫ ꯇꯨꯃꯤꯟ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯃꯥꯅ ꯃꯤ ꯊꯥꯔꯛꯑꯒ ꯁꯦꯟꯅꯍꯜꯂꯤꯁꯤ ꯑꯩ ꯈꯪꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯕꯦꯝꯃꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯌꯥꯝ ꯋꯥꯏꯗ꯫ ꯔꯣꯅꯥꯜꯗꯣ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯗꯨꯒꯤꯕꯨ ꯀꯩꯗꯧ ꯋꯥꯏꯅꯣ ꯌꯥꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯅꯣꯡꯃ ꯑꯩ ꯂꯥꯛꯀꯦ, ꯑꯗꯨꯒ ꯈꯟꯅꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨꯅꯦ ꯏꯇꯨꯒꯤ ꯊꯕꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯥꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯒꯗꯕꯅꯦꯃꯤ꯫ ꯍꯣꯏ, ꯃꯥꯒꯤꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯃꯥꯁꯨ ꯅꯤꯡꯊꯤꯅ ꯊꯝꯕꯤꯌꯨ꯫ ꯅꯨꯡꯁꯤꯕꯅꯦ ꯃꯣꯅꯥꯁꯦ, ꯅꯪꯒꯤ ꯌꯥꯝ ꯈꯟꯖꯕꯅꯦ꯫ ꯔꯣꯅꯥꯜꯗꯣ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯍꯦꯔ ꯏꯕꯣ, ꯑꯩ ꯅꯨꯄꯤꯗ ꯂꯞꯄꯤꯔꯛꯀꯅꯨꯀꯣ꯫ ꯌꯥꯔꯅꯤ, ꯅꯪꯒꯤ ꯍꯦꯟꯊꯣꯏꯁꯅꯥꯗ ꯑꯗꯨꯝ ꯂꯞꯆꯔꯣ꯫ ꯄꯥꯄꯤꯁꯤꯗꯤ ꯈꯥꯏꯔ ꯂꯩꯔꯦ ꯑꯩꯉꯣꯟꯁꯤꯗ ꯑꯃꯨꯛ꯫ ꯊꯃꯣꯏ ꯀꯟꯃꯜꯂꯤꯌꯦ ꯅꯨꯄꯥꯅ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯃꯣꯅꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯑꯩꯁꯨ, ꯅꯪꯅ ꯍꯦꯟꯊꯣꯏꯁꯅꯥ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ꯫ ꯃꯥꯒꯤ ꯃꯥꯏꯗꯗꯤ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨꯅꯤꯅꯦ ꯚꯥꯏ꯫ ꯑꯣꯏꯔꯝꯗꯥꯏꯌꯦ ꯑꯗꯨꯃꯥꯏꯅ꯫ ꯑꯗꯣ ꯔꯣꯅꯥꯜ, ꯅꯪꯕꯨ ꯊꯕꯛꯀ ꯇꯧꯒꯦ ꯈꯟꯗ꯭ꯔꯕꯣ? ꯏꯕꯣ, ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯑꯩꯁꯨꯅꯦ ꯏꯄꯥꯒꯤ ꯊꯕꯛꯁꯤꯡꯁꯦ ꯁꯦꯟꯅꯔꯤ, ꯑꯗꯨꯅ ꯁꯪꯗꯦꯗ ꯒꯃꯦꯟ ꯖꯣꯕꯀ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ꯫ ꯔꯣꯅꯥꯜ ꯀꯣꯜ ꯋꯦꯇꯤꯡ ꯆꯪꯂꯛꯂꯤꯗꯨ ꯀꯅꯥꯅꯣ ꯌꯦꯡ ꯃꯣꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯏꯄꯨꯕꯗ ꯍꯥꯊꯣ ꯌꯥꯏ ꯃꯣꯅꯥ ꯀꯣꯜ ꯂꯥꯛꯑꯦ, ꯊꯝꯃꯦ ꯑꯩ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯑꯅꯤꯗꯨ ꯀꯣꯜ ꯀꯛꯅꯈ꯭ꯔꯦ꯫ ꯀꯣꯜꯗꯨ ꯊꯝꯅꯔꯕ ꯃꯇꯨꯡ ꯌꯥꯏꯄꯨꯕ ꯋꯥꯆꯦꯞ ꯆꯪꯗꯨꯅ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯆꯥꯠꯇ ꯆꯪꯂꯒ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯕꯦꯝꯃ, ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯅꯕ ꯇꯨꯝꯃꯣ ꯌꯥꯔꯦ꯫ ꯗ꯭ꯔꯃꯥꯗꯨ ꯀꯣꯟꯅ ꯑꯃꯨꯛ ꯌꯦꯡꯉꯨ꯫ ꯒꯨꯗ ꯅꯥꯏꯠ, ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯅꯨꯄꯥꯗꯨ ꯐꯣꯟꯗꯨ ꯇꯞꯅ
bedside table da thamlaga tumthakre. Somda Antoishna Yaifaga K drama yenglambani. Phone da message lakpagi notification lakpaduda nupido hangdoklaga yeng. Yaipubagi oirambaduda momon noi. Yaipasu yenglakpani. Mabungi oirambaduda laknare. Ses yadeko dung lambui base khara taw. As wathingang no hayeng thabak aroi bile exam su kuidre adunani. Antoishna na chumna sum khan kibanani. Madi yaipubana khanjariba piriba inget karisu khangjilude. Tapna Yaifada onsilaga hairi. Tumma se yar. Yaifasu hoi haina aduma kya thorakle. Anidusu drama do muthatlaga tumkhre.